macha macha kupado jayung mana ganesh Happy birthday to you Hello ma'am, good morning. Ma'am, I new vlog ta amuka hana taram nokchari ado ma'am ai hojik se ai ki duty chat ke aina loisalamini loisan ba ne mai mit putike na lore ado ai sari se set lamini buko ado ai sari se pase matam yam na kuina change hadi nauna set pani na fajana set pa heitri buko ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝꯅ ꯍꯩꯔꯦ ꯍꯟꯗꯛ ꯑꯗꯣ ꯑꯩꯒꯤ ꯃꯇꯝꯗꯣ ꯆꯪꯕꯅꯤꯅ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯂꯣꯏꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯁꯥꯔꯤ ꯁꯦꯠꯄꯁꯤꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯐꯤꯟꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯨꯝ ꯍꯣꯠꯅꯔꯦꯕꯀꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯥꯅ ꯁꯨꯝ ꯍꯣꯠꯅꯕꯤꯌꯦꯕꯀꯣ ꯑꯩꯒꯤ ꯑꯗꯣ ꯁꯥꯔꯤꯁꯨ ꯐꯖꯅ ꯅꯥꯟꯅ ꯁꯦꯠꯄ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯦꯠꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯦꯠꯂꯒ ꯉꯁꯤꯁꯦ ꯐ꯭ꯔꯥꯏꯗꯦꯅꯦꯕꯀꯣ ꯁꯇꯔꯗꯦꯁꯨ ꯕꯟ ꯂꯩꯌꯦꯕꯀꯣ ꯁꯨꯇꯤꯗꯨꯗꯅ ꯑꯩꯅ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯑꯩ ꯂꯣꯏꯁꯤꯜꯂꯤꯅꯤ ꯑꯗꯨꯒ ꯖꯨꯟꯗ ꯆꯠꯇꯣꯏꯅꯤꯅ ꯍꯥꯏꯗꯤ ꯄꯣꯠꯆꯩꯁꯤꯡꯁꯤꯒ ꯆꯤꯊꯅꯍꯧꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯕꯦꯒꯇ ꯑꯃꯨꯛ ꯍꯥꯞ ꯑꯩ ꯑꯃꯨꯛ ꯂꯣꯏꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯠ ꯇꯧꯔꯒ ꯑꯩꯁꯦ ꯇꯥꯏꯃꯤꯡꯗꯁꯨ ꯌꯧꯗꯣꯏꯅꯦꯕꯀꯣ ꯗ꯭ꯌꯨꯇꯤꯁꯦ ꯅꯪꯅꯕ ꯆꯠꯇꯣꯏꯅꯤ나 ꯄꯣꯠꯆꯩꯁꯤꯡꯁꯦ ꯆꯤꯊꯍꯧꯒꯗ꯭ꯔꯥ ꯂꯣꯏꯁꯤꯜꯂꯤꯅꯤ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯗꯁꯨ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯆꯪꯉꯝꯗꯣꯏꯅꯤꯅ ꯃꯇꯝꯗꯣ ꯊꯦꯡꯒꯅꯤꯅ ꯁꯠ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯂꯣꯏꯔꯕꯅꯤ나 ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯆꯥꯏꯔꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯑꯩꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯑꯩꯅ ꯄꯔꯐ꯭ꯌꯨꯝ ꯁꯥꯍꯜꯂꯒ ꯆꯥꯏꯔꯤꯁꯦꯀꯣ ꯑꯗꯣ ꯃꯅꯝꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯨꯏꯅ ꯈꯥꯡꯕ ꯈꯥꯡꯗꯕꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯝ ꯍꯥꯜꯂꯅꯤ ꯁꯝꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯉꯔꯥꯡꯁꯦ ꯂꯨꯕꯅꯤꯅ ꯉꯁꯤꯗꯤ ꯂꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯝꯁꯦ ꯐꯖꯅ ꯍꯥꯠꯇꯣꯛꯑꯅꯤ ꯒꯥꯔꯤꯗ ꯆꯠꯄꯅꯤꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯥꯔꯒ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯝꯁꯦꯠ ꯐꯥꯎ ꯌꯥꯎꯔꯒ ꯂꯣꯏꯅꯔꯒ ꯑꯗꯨꯒ ꯗꯨꯀꯥꯟ ꯌꯧꯔꯒ ꯑꯃꯨꯛ ꯍꯥꯠꯂꯤꯅꯦꯕ ꯈꯪꯗꯦꯗ ꯃꯌꯥꯝ ꯁꯝꯁꯦ ꯀꯦꯟꯗꯅ ꯂꯋꯥꯏ ꯇꯥꯡꯁꯤꯜꯂꯛꯇꯣꯔꯦ ꯁꯣꯝꯗ ꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯆꯤꯟꯇꯥ ꯑꯃ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯁꯤꯒ ꯆꯥꯎꯏꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯌꯨꯁ ꯇꯧꯕꯅꯤꯅ ꯁꯄ꯭ꯂꯥꯏ ꯁꯤꯖꯤꯟꯅꯕꯗ ꯃꯁꯝ ꯀꯦꯟꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕꯀꯣ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯁꯝꯁꯨ ꯌꯥꯝ ꯀꯦꯟꯗꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯁꯦꯔꯝ ꯇꯩꯔꯅꯤ ꯁꯝꯒꯤꯗꯤ ꯀꯔꯤꯝ ꯏꯁꯇꯥꯏꯜ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯇꯥꯏꯜ ꯇꯧꯔꯒ ꯆꯠꯂꯒ ꯀꯔꯤꯝ कानाꯗꯦꯕꯀꯣ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯄꯗ ꯍꯦꯜꯃꯦꯠ ꯎꯞꯁꯟꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯗꯨꯅ ꯑꯗꯨꯝ ꯈꯛꯇꯪꯈꯛ ꯂꯧꯁꯜꯂꯒ ꯁꯨꯃꯥꯏꯅ ꯂꯨꯈꯝꯗ ꯐꯥꯔꯅꯤꯕꯀꯣ ꯍꯦꯜꯃꯦꯠꯁꯨ ꯎꯞꯄ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯟꯕꯕꯨꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯗꯣꯆꯥꯅ ꯀꯩꯅꯣ ꯌꯨꯝꯗ ꯆꯠꯇꯣꯏ ꯃꯤꯅ ꯀꯩꯅꯣ ꯍꯥꯞꯀꯅꯤ ꯍꯥꯏꯗꯣ ꯀꯩ ꯍꯥꯞꯇꯣꯏꯕ ꯈꯪꯗꯦ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯉꯥꯏꯗꯣꯏꯅꯤ ꯑꯃꯨꯛ ꯃꯥꯒꯤ ꯑꯃꯨꯛ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯉꯨꯗꯣꯏꯅꯤ ꯑꯗꯨꯒ ꯆꯠꯇꯣꯏꯅꯤ ꯆꯦꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯠ ꯃꯌꯣꯝꯁꯤꯁꯨ ꯌꯦꯡꯉꯣ ꯁꯤꯅ ꯇꯤꯐꯤꯟ ꯍꯥꯞꯄ ꯕꯦꯒ ꯑꯁꯤꯅ ꯑꯩꯒꯤ ꯐꯤ ꯈꯔ ꯑꯩ ꯄꯨꯔꯛꯄꯗꯣ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯅꯤ ꯑꯃꯨꯛ ꯍꯟꯕꯗ ꯂꯥꯛꯑꯦ ꯄꯨꯔꯛꯀꯅꯤ ꯆꯠꯂꯦ ꯄꯨꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯤꯆꯦ ꯍꯣꯏ ꯆꯠꯂꯨꯔꯅꯤ ꯆꯤꯆꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯆꯪꯕꯤꯔꯝꯃꯒ ꯑꯗꯨꯗꯒꯤ ꯆꯠꯇꯣꯏꯅꯦꯕꯀꯣ 8:30ꯗ ꯊꯣꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯔꯦ ꯆꯤꯆꯦ ꯍꯣꯏ ꯆꯠꯄꯗꯁꯨ 8:30 ꯌꯧꯒꯤ ꯈꯪꯍꯧꯔꯔꯣꯏ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯁꯤꯅ ꯒꯥꯔꯤ ꯊꯝꯐꯝꯅꯤ ꯑꯩꯅ ꯍꯦꯛ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒ ꯁꯤꯗ ꯒꯥꯔꯤ ꯊꯝꯃꯦ ꯑꯩꯈꯣꯏꯗ ꯆꯥꯎꯔꯒꯤ ꯔꯨꯝꯅꯦꯕ ꯅꯣꯡ ꯌꯨꯔꯕ ꯁꯤꯗ ꯒꯥꯔꯤ ꯊꯝꯃꯦ ꯍꯣꯔꯦꯟ ꯊꯣꯛꯈꯤꯒꯦ ꯂꯥꯛꯑꯦ ꯑꯩ ꯆꯤꯆꯦ ꯍꯣꯏꯗ story mamo ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯀꯩ ꯍꯥꯞꯄ ꯖꯥꯕ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯣꯛꯅꯕ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯗꯨꯀꯥꯟ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯔꯦꯠ ꯊꯥꯔꯛꯇ꯭ꯔꯥ ꯂꯤꯞꯁꯇꯤꯛꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯎꯟꯇꯔ ꯁꯦꯡꯗꯣꯛꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯎꯟꯇꯔ ꯁꯦꯡꯗꯣꯛꯅ ꯈꯣꯠꯇꯣꯛꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠ ꯌꯣꯟꯕ ꯍꯧꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯂꯧꯒꯅꯤꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯂꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯀꯁꯇꯃꯔ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯕꯀꯣ ꯑꯉꯥꯡ ꯑꯗꯣ ꯅꯨꯡꯁꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯔꯤꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯉꯥꯡꯅ ꯑꯅꯝꯕ ꯅꯝꯃꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯑꯗꯣ ꯍꯧꯔꯝꯃꯤꯅꯦꯕ ꯑꯩ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯃꯟꯒꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯤꯅꯤ
ꯑꯗꯣ ꯃꯌꯥꯝ ꯄꯣꯠ ꯖꯣꯟꯅ ꯄꯨꯡ ꯑꯃ ꯇꯥꯔꯛꯑꯦ ꯆꯥꯕꯒꯤ ꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯄꯨꯡ ꯑꯃ ꯇꯥꯕꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯊꯣꯛꯏꯑꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯕ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯊꯣꯛꯂꯛꯑꯦ ꯑꯇꯟꯕꯤ ꯑꯩꯒꯤ ꯃꯊꯦꯜꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤ ꯑꯩꯈꯣꯏ ꯗꯆꯥꯅ ꯎꯁꯣꯏ ꯏꯔꯣꯟꯕ ꯇꯦꯡꯀꯣꯠ ꯑꯃ ꯍꯥꯞꯄꯛꯑꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯍꯥꯞꯄꯛꯑꯦ ꯑꯗꯩ ꯁꯤꯁꯤꯅ ꯉꯈꯥ ꯃꯆꯥ ꯃꯆꯥ ꯀꯨꯞꯄꯗꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯅꯣꯒꯅꯤ ꯖꯩꯉꯪ ꯃꯅꯥꯒꯅꯦ ꯖꯩꯉꯪ ꯃꯅꯥꯒ ꯉꯥ ꯃꯆꯥ ꯃꯆꯥ ꯑꯀꯨꯞꯄꯗꯨꯒ ꯉꯧꯔꯒ ꯍꯥꯞꯄꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯉꯥꯔꯤ ꯈꯔ ꯉꯥ ꯑꯄꯤꯛꯄꯗꯣ ꯄꯤꯛꯄꯗꯣ ꯑꯗꯨꯗꯣ ꯉꯁꯤꯗꯤ ꯔꯨꯄꯥꯂꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯈꯤꯇꯪ ꯊꯦꯡꯅ ꯆꯥꯅꯦꯅ ꯔꯥꯀꯤꯁꯨ ꯉꯁꯤ ꯁꯨꯇꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯐ꯭ꯔꯦꯟꯅꯤ हाय हाय गाइस बोलो कुछ कुछ बोलो ना विनीता ने किया है ना बर्थडे में कैसा गुंगुरु में तू चिया खाना ना ऐगा तातोन की बर्थडे दा सरप्राइज तो बुदुनी मा आइदा दुई वीडियो दुनी रिलीज तो देखा था अखोइगी न्यू फ्रेंड चाबो खोतिंगी मा पुन पुना लाई मागी मथेल जो अखोइना अखोइदा पिजे अखोइसु मोइदा चाइ आमा बेग हां ऐसा आई मत तम खरानी गुंगुरु में तू चला ना पिया बर्थडे दिन बॉयफ्रेंड का डांटा लगा दो तई जी अरे तुम तौदरी को मोइ की थोक जसो ये केक है असिना मी खरा मतौ तम ये केक है तम जरा गए ले जरा बा तू बन जा तू मेरी इसके दी चाशनी थुट मिट्टी मिट्टी चाशनी और डायमंड से लिए रेडी ओए वाह और तू चतरे होंगे मी बताओ तम चले गए ले रबड़ी से क्या लाया क्या है ये दोनों है ये है वो जो क्या है था ना कोला का जो होता है दूध कोला का जो फुल हाँ अरे मछली क्या मछली पता मछली हाँ चाने बताओ ये मयाम मैम चाक तोक्तना हल्लꯛꯑꯦ हल्ꯂꯛꯑꯒ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯂꯩꯇꯕ ꯀꯁꯇꯃꯔ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯊꯕꯛ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯁꯤꯒ ꯑꯅꯧꯕ ꯀꯂꯦꯛꯁꯟ ꯁꯅꯥ ꯕꯂꯥ ꯈꯨꯖꯤ ꯑꯃ ꯗꯦꯁꯥ ꯃꯅꯥꯅ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯃꯨꯛ ꯑꯅꯧꯕ ꯇꯦꯛ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤ ꯍꯥꯞꯄꯒꯤ ꯃꯣꯏꯅ ꯋꯦꯠ ꯇꯧꯔꯒ ꯄꯤꯔꯒ ꯑꯩꯅ ꯅꯞꯄꯒ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯦꯕꯀꯣ ꯑꯁꯤ ꯕꯂꯥ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯗꯤ ꯗꯨꯀꯥꯟꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯛ ꯅꯞꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯀꯁꯇꯃꯔ ꯂꯥꯛꯑꯦ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯗꯤ ꯉꯥꯏꯅ ꯂꯩꯔꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯨꯗꯨ ꯑꯃꯨꯛ ꯁꯥꯟꯅꯔꯦꯕꯀꯣ ꯂꯨꯗꯨ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤꯅꯤ ꯀꯁꯇꯃꯔ ꯂꯥꯛꯑꯒꯅ ꯂꯨꯗꯨꯁꯦ ꯃꯨꯊꯠꯂꯒ ꯑꯃꯨꯛ ꯄꯣꯠ ꯌꯣꯟꯕ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯒꯅ ꯑꯃꯨꯛ ꯐꯝꯃꯒ ꯂꯨꯗꯨ ꯁꯥꯟꯅꯔꯒ ꯃꯇꯝ ꯂꯦꯟꯕ ꯑꯩꯈꯣই ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕꯀꯣ ओ प्रिया तुम साने हाइमो आमी ꯑꯗꯣ ꯈꯪꯗꯕ ꯈꯔꯅꯗꯤ ꯑꯁꯨꯝ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏ ꯊꯕꯛ ꯇꯧꯔꯒ ꯗ꯭ꯌꯨꯇꯤ ꯇꯧꯔꯒꯕꯨ ꯚꯤꯗꯤꯑꯣ ꯁꯦꯝꯅ ꯔꯤꯜꯁ ꯅꯝꯗꯅ ꯂꯩ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯜꯁ ꯈꯔ ꯑꯗꯨꯝ ꯁꯦꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯝꯅ ꯂꯩꯕꯗꯣ ꯇꯜꯂꯛꯅ ꯎꯏꯕꯒ ꯌꯥꯎꯅꯩ ꯎꯏꯗꯩ ꯁꯔꯨꯛꯇꯨꯗꯤ ꯂꯗꯨ ꯈꯔ ꯁꯥꯟꯅ ꯈꯔ ꯔꯤꯜꯁ ꯅꯝ ꯈꯔ ꯐꯥꯒꯤ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯆꯠꯍꯜꯂꯤꯑꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯐꯥꯔꯁט ꯀꯥꯎꯟꯇꯔꯁꯦ ꯄꯨꯔꯥ ꯃꯤ ꯐꯨꯜꯅꯦꯕꯀꯣ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤ ꯇꯣꯉꯥꯟꯅ ꯊꯥꯗꯩꯌꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯇꯤꯐꯤꯟ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅ ꯐꯝꯕꯗ ꯋꯥꯔꯦ ꯄꯣꯠ ꯌꯣꯟꯕꯗ ꯑꯩ ꯍꯧꯖꯤꯛꯁꯤꯒ ꯐꯝꯃꯒ
ꯒꯥꯔꯤ ꯆꯠꯄ ꯌꯦꯡꯉꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕꯒꯤ ꯆꯠꯄꯁꯦ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯤ ꯀꯅꯥ ꯀꯅꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯠꯀꯦ ꯀꯅꯥ ꯀꯅꯥ ꯀꯄꯜ ꯀꯅꯥ ꯀꯅꯥ ꯃꯊꯟꯗ ꯇꯣꯡꯉ ꯆꯠꯀꯦ ꯌꯦꯡꯉꯤꯅꯤ Customer lainnya mata-mata customer do mata-mata kare habis sida pam-pam na yeng akhoi sak khode bi heroine amadu cha loi bindare nang chabiru ro usu charger rege samosa oina lohole du samosa oina cha ga ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯣꯡꯃ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯁꯨꯃꯤꯟꯅꯕ ꯁ꯭ꯇꯥꯐ ꯍꯥꯏꯗꯤ ꯑꯉꯥꯡꯅꯦꯕꯀꯣ ꯃꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕ ꯑꯗꯨꯅ ꯃꯄꯨꯅ ꯃꯥꯒꯤ ꯀꯦꯛ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯀꯛꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯦ ꯃꯌꯥꯝ ꯗꯨꯀꯥꯟꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ oi si sak lo si sak lo happy birthday to you happy birthday dear guru happy birthday to you कोई क्लैप नहीं कर रहा क्लैप करो Ninamis. Redondo ninamis. Yan mo talaga. Do mayam ay hujig yum jawre mayam duty loiraga do ay video loroke tawraga ne adum sa hadi thengani haidana ay jumda halaktoini na dudugi ay sa tawraga lai duna video si lo pa ngamhodre ba ko do jumda tawraga ay adagi tomta lai do se gi ta chawna akhoi sorok masidagi ta chawna lo lai du ba gi ay jum tawre do ay hujig fi hongdoni duga chak charani mayam asidi hayeng thangjani hayeng chu suti ne ba ko thaba adudugi ne ba hoine to cha pa ini do hayeng thangje suti ni dudugi ngasi rai je la apne ba ko thangje suti na ma ji suti enjoy tawrani kai enjoy tawde hangde ꯅꯪꯗ ꯆꯥꯅ ꯍꯥꯞꯄꯩꯅꯤ ꯀꯣꯝꯕ꯭ꯔꯦꯛ ꯏꯁꯤꯡ ꯈꯛꯇꯔꯣꯕꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯖꯨꯝ ꯇꯧꯔꯛꯑꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦꯀꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ